लेनबो अथॉरिटी हाइबदा एजुकेशन डिपार्टमेंट ngasi tawriba ngasi globalization matamda larik kamai dona tamagadi aikoi malengi status da aikoi yawbu ngambani haibse makoi nainaba tangai phade nainai makoi gi aduga implement tawdragadi kaisu kanaba leiti si oja phabu mayam leiraga phammaga leiragadi matu kaisu kanaba leiro oja phawduna angang taagadi angang du phagadami oja afabaduna angang da tangtragadi kamai tawna phagadagi oja phaba building phajaba free da laring mayama pire chana ba pire lakpiro haibada lakti se basi government gi asoiba leibana ni aduga education department gi authority singi asoiba leibana ni wakan khanda biro aduga atopa delhi da tawriba atopa state singda government gi oiba school singda mi admission phangnadi aduga manipur na government gi oiba school da mi sapidre sigi kena base basi atopa delhi da na kamai salary ban manipur da na kamai salary adu da ga afaba thamako yamba atopa state tamba tangai phade haibo phom dini aduna iram dam che chawkhat bu khunai ma lake hairagadi akoi tasena lebaki oiba wakalon da thabuk tawsi ai gi oiba wakalon da thabuk tawgomsi lebaki akoi gi tasena miyangi lebak sigi mabu oiriba minister degi horaga adegi pr lenga oiraga su magi officer sing mari leina sing hai sing asina akoi gi hai thabuk tuda akoi gi niyom sing na tawdagi phabu kunai ogoni niyom chumdabadagi loina thokpani haiba niyom chumnana ba honaba matamda authority sing aduna india gi constitution gi makhada semiba niyom kanun mayam se si sabsana implement taw mathauta implement tawdraba service pajadraba badugi amang loina ku oi oja phaba leisnu building phajaba leisnu service bu phatragadi madu implement bu tawdragadi madugi kanaba leite school phajadraga su adagi magi karimbo magi fee ju thiraga aikogi mayam leiri aikogi private school sing phajaba product mayam putui sina kamai tawribano haibido khantabagi matam yaure haibido thamjage aduna akoi iramdam sida aikogi tsena angang mayam ma private school da hena pamlai bise akoi government school na phabo wat padagi ni haibse miyam da thamjage